Maroiba pau State Dam Safety Organization na mathau tawrudaba amadi flood control na paikat kadaba thabak ki mahuta office maintenance ta sinna thokpana handaki chawasi thoan kibra haibagi jingnaba leire haire. Ichau mayok na duna relief camp ta leiriba sing amadi ishing hanthakiduna mayumda changlaba sing khudong chadaba kaya mayok na re haire. Jing Ninkaibadagi Manipuri amasung Kohimaga Paunaba National Highway 2 Semjinba Loiduna Makataba Lambi Paunaba Hokre Haire. Amade Lamdam Sida Togiba Iranga Solution Duna Ing Tapa Hanjilak Naba Khairamban Imaka Chelgi Lairemba Imaga Ipaga da Thongkre. Kurumjari, Pm-Istv Pau Miyang Tabiri Besing Butaram Nokjari, Ozi Pau Santono Pijari. Imphal East District Mayok Nariba Ishingi Ichau, Water Resources Department ki State Dam Safety Organization na Matam Kuina Tumlaga Lairuba Amadi Department Asigi Flood Control gi Paikat Kadaba Thabak, Turel gi Launambal Sembagi Mahutta Office Maintenance ta Oina Chauraba Senpam Sizina Tokpana, Kusem gi Ichau Thuan Kibra Haibagi Jingnaba Leire Haire. Akhanaba paugi source amagi matungina lisingani kungani thoigi me kunga marida matam aduda Water Resources Department ki Commissioner Oibati Ranjit na thokpa Government of Manipur ge Gazette matung ina Dam Safety Act lisingani kunga mathoigi makhada Dam Safety ga mari leinaba matam gi yangshinba Laukhatpham thokpa thabak laukhatnabagi State Dam Safety Organization na matam aduda Irrigation Circle number 2 Water Resources Department Manipur na Chairman oiba Mioi Mapan na saba organization sembagi ayaba piki. Organization asida Manipur da lairiba dam sing maintenance ke jahida akaknaba senpham kaithoklaga thamli. Jahi asigi me kunga tarettagi leptana churakhiba nong aduna Imphal East District ta paktakna na ichau mayok nariba se khusemgi ichau oiribra natraga mahausagi khal kaibadagi oihellakibra haiba achauba wahang ama oire. Wahang asi laklibagi maramde numit adudagi churakpa nongna jing amasung tampaki mafam ayambada ishing ase khudong thiningai oiba water level da yauna jalakhiba thengnaki. Matam aduda Water Resources Department na dam singi lairiba shutter matam chana hanghodaba loinana imai henman lakpadagi shutter hangnaba hotnabada shutter sing matam sangna semjilaktabana maintenance watpana yadaba yaubadagi jingkhatpa yadabadagi khudong thiba chauna dam singda thengnaba laiki. Dolai thabida dam shutter kaikhibagi achauba maramsu Dolai thabi dam na Commission Taukibadagi Maintenance Watpana Oigani Haina Pau Asina Makatare Dolai Thape Dam gi shutter kaibadagi Iril Turel da Chentharakba Ishingi Imai Pung Amada Khanghodana Hengalakpadagi Imphal Turel gi Imai Mangjau Nana Wang Chelaga Lairiba Lelong da Punba Matamda Samurau da Laiba Oinam Sawumbungi Imphal Barrage Damna Control Ngamdabadagi Maukhatlaga Chelakhiba Imaina Kongba Turel da Mukhatlaga Turel Singi Imai Hanthaba Ngamdabana Imphal Turel na Khurai Haikru Makhong Haingang Makhalaikai Ahalop Kairang Muslim Mapa Kongba Turel na Laisram Laikai Kongba Irong Kongba Takhokta Kaikhibagi Maram Ohen Kibani Hainasu Palle Nakalamaramda Water Resources Department na chahi gi paikhatpa irrigation maintenance project singi yamlaba senpham flood control ki paikhat kadaba thabak singi senpham lana sizina thoklabra haibagi chingnabasu leire. Turel Launambal semba yauna ichau thoktanaba semgat chagatpagi mahutta office maintenance ta department asina yamlaba senthang sinjinaraga laithoklabra haiba wahang lakle maramasna mari leinaba singna hiram sing asida miteng changlaga lakadaba matamda amuk hana ichau thoktanaba department na thabak paikhat haningi haire.
Handaki ising isao asina Imphal East Leriba Janims Hospital, DC Office, District Police Headquarter yauna lenga ki maruiba office kaya hauziksu ising thumjinduna leiba maramna khudongchadaba kaya mayoknari hiramsida pauda mama Haukiba megi tang kunga taret swaidegi akoi Manipur numit khara leptana nong ta khibana maram orakanda akoi Manipur gi tongan ba mafam sing ising isau thokibagi manungsana Imphal district tasu mafam kya ising na thumjin khe asigumba ising isau asana district asigi manungda leiriba district police headquarter yauna tongan ba police station sing lanai gi tongan ba mafam sing loinana akoi district administration gi makhada leiriba tongan ba loisang sing mayam ama akoi ising thumbada auki asigumba ising thumba asana maram orakanda akoi miyamna kudingi mathau taba thabak tharam kayada ayat papiduna ngasi phabo lakle adumapu district administration gi makhada leiba office kharade miyam gi damakta khallaga safagada mafam da matam kharagi oina office hongtoga thabak tawagi pawsu ISTB news na adumak phangde asiguma film asida miyamna kari mayuk na lebikai haibagi matangda ISTB news ta awaba thengneiba miyoi singna wafam kya phongdona rakle fine loi cha le de sik tawba lakpani loina chotara city commission da phangre hoji khulu yori singe che sang ayamba sida loi lai Hana degi document lay ba mayam su loina singda tara lay ramina lokhat pham du laitre loina thumma mina khwang yowe ba manung che duna kairau pitragi che sang loina thumba loire amphau loba yadre OBC gi angangi ama certificate tana bu su computer nungra loi sing thumjen khamina khudong chaba amphau lay tabnina hujikti sing kangaga karino khanaraga DC gi dagi aya baloraga kainoi du tawbutar public su hayeng khudong chab du phangnai da makta ngasi ko staff manga thumna tawraga sienjaba SO gi makha Asumna handaki ising isau asina yum kai malsang kaya amangata thohan kibatana tana office kaya ge maru eba se sang kaya ising isau asina manghan taghan kiba asina hanagomna mahausa ge phibamda hanjilaknaba honabada matam kharadi miyam punna awaba mayokna batari asigumba phibam asida mayam punna wakal khantha minaraga kudongsa da asi matau karamna laksin gedage amasung mahausa ge phibamda matau karam thabak togodage haibada mayam punna khanaminabagi mathau tari ISTV pawgi damakta cameraman ji Gagan Sharma drone bipin gal na paudam jari baku marjid wahingbam DC office Imphal East Haukiba Jun Anida Kongba Turel Kaiduna Ichau Mayok Nabadagi Basikong Panthoibi Bazar da Leba Community Hall da Flood Relief Camp Hangduna Changjapam Lauduna Leinare Relief Camp Asida Haloreba Kaya Amasu Anaba Yarakpadagi Wana Kanghori Hiramsida Pauda Mama Haukiba Jun Tang Anida, Tongju Kendage Manung Chanda, Basikong Youth Club na Konba Zaga Sing the Kongba Turin Karakpadagi Ising Tumchen Kibadagi, Yum Sing the Labia the Muishing Adu, Basikong Youth Club, Sinduna Panthobi Bazar, the Labor Community Holder, Mayam Lady, High River Panthobi Community Holder, Hang Liver Relief came as Salai with the Kayam Kudong Sadabage, Habadu, Panthobi Youth Club Kitong missing Amadi in Messing Makuna Tengi Kudong Sadaba, the Mayam Punam Community. Stayda Yumwina Paragana, Chamaga and Kamo to Mina Shadley, me when a Paragadi, Mariga, Krahana, the Mina Labane. Upon Moina Tumi Bazina, Yumnak Chatrukumba, Adomana. Pulapuna Tumbani Haidare. I labor body sing Koshalagasu, Labia Bazaga, Karang, Pangbange, but the Mlanava. Do affected Loina Ore, Makoshu, Tolokpada, Adagi Jangnava, Mogi, Hybedu, Tokan, ising the Loina Maklakpa, the Mina Dum Lady Haidare. Ladies, Numitkan is Shubire, Adugashida, Tingnaba Kudong Sadamamda, Adum Tantam. Koi hogiba hadak laiba thajiki tang ani da kai bene ko yu pung manga ta ba da kai bene ko asi mari manga ni phajale adagi awaba ji hai ru da kai hai tare hai bida ngamdra adagi ana ye yauriba adagi se yu yumda di pot chai tu thangtok pada ngasai mu pang ba bu thobo ya da ni na makha da tha ra hipiba suguma mayam je kitang di yeng haninge khuji hanjan chahi kuding khuji kai re lai re ko aduna sahi phadringi da mukai sale aduna sugumba mayamji sarkar mari leinaba sarkar gi side gi ju odagi mari leinaba authority mayam da ju kai sing kai dana ba hanjan sumaina wa ba khoi da pibi taraga di ko amu hana khoi ji hogot pangam ga da man chalak tare ba ko aduna yaraga di mari leinaba authority na dagi sarkar gi khoi government gi side gi ju
ꯇꯨꯔꯦꯜ ꯂꯧꯔꯕꯥꯟꯁꯦ ꯐꯤꯇ ꯁꯦꯝꯕꯤꯗꯨꯅ ꯑꯗꯒꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯁꯦ ꯁꯦꯡꯗꯣꯛꯄꯤꯗꯅ ꯃꯊꯪꯗꯗꯤ ꯌꯥꯝ ꯀꯥꯏꯗꯅꯕꯗꯣ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯑꯗꯨ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯤꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯆꯦꯡ ꯍꯋꯥꯏ ꯊꯥꯎꯅꯆꯤꯡꯕ ꯈꯔ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯔꯤꯂꯤꯐ ꯀꯦꯝꯇ ꯍꯦꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯤꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯄꯤꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯂꯅꯥꯏ ꯁꯪꯁꯊꯥꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯍꯧꯖꯤꯛꯃꯛꯇꯁꯨ ꯔꯥꯃꯀ꯭ꯔꯤꯁꯅ ꯃꯤꯁꯟꯒꯤ ꯂꯥꯛꯄꯤꯔꯝꯃꯦ ꯃꯈꯣꯏꯒꯤꯁꯨ ꯄꯣꯠꯂꯝ ꯈꯔ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯆꯦꯡ ꯍꯋꯥꯏ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯔꯤꯖꯅꯦꯜ ꯑꯗꯒꯤ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯐꯤꯁ ꯕꯧꯄꯨꯔꯥ ꯏꯝꯐꯥꯜꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒ ꯀꯣꯡꯕ ꯇꯨꯔꯦꯜꯒꯅ ꯆꯞꯄꯒ ꯂꯩꯕ ꯕꯥꯁꯤꯈꯣꯡ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯋꯥꯕꯁꯦ ꯌꯥꯝ ꯅꯪꯉꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡꯁꯦ ꯃꯁꯤꯃ ꯌꯥꯝ ꯇꯣꯏꯅ ꯆꯦꯛ ꯇꯧꯍꯟꯅꯤꯡꯉꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯉꯥꯛꯏꯉꯩꯗ ꯀꯣꯡꯕ ꯇꯨꯔꯦꯜ ꯍꯥꯖꯤꯜꯂꯛꯄ ꯀꯣꯡꯕ ꯇꯨꯔꯦꯜ ꯉꯥꯛꯏꯉꯩꯁꯤꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯍꯥꯖꯤꯜꯂꯛꯄ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤ ꯌꯥꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯈꯔꯗꯅꯤ ꯂꯣꯏꯅꯃꯛ ꯋꯥꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯏꯁꯤꯡ ꯀꯥꯏꯕꯒꯤ ꯃꯥꯌꯣꯛꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯆꯥ ꯃꯍꯩ ꯇꯝꯍꯟꯕꯗ ꯑꯣꯏꯔꯣ ꯏꯆꯥꯁꯤꯡꯁꯦ 20% ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯝꯃꯔꯣꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯏꯁꯤꯡ ꯀꯥꯏꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏ ꯆꯍꯤ ꯍꯧꯖꯤꯛ 60 ꯌꯧꯔꯛꯀꯗꯣꯔꯦ ꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯌꯥꯝ ꯃꯥꯌꯣꯛꯅꯔꯛꯑꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯤꯔꯛ ꯁꯨꯔꯦ ꯌꯥꯝ ꯅꯛꯅꯅ 2010ꯗ 10ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯑꯃ ꯀꯥꯏꯔꯦ 17ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ ꯑꯃꯗ ꯑꯃ ꯀꯥꯏꯔꯦ 24ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ ꯑꯅꯤꯗ ꯑꯃ ꯀꯥꯏꯔꯦ 25ꯒꯤ ꯖꯨꯟꯒꯤ ꯇꯥꯡ ꯑꯅꯤꯗ ꯑꯃ ꯀꯥꯏꯔꯦꯕ ꯍꯧꯖꯤꯛ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯞꯁꯦ ꯊꯨꯝꯃ ꯂꯩꯔꯤꯕꯅꯦꯕ ꯐꯂꯥꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯥꯔꯝꯕ ꯄꯣꯠꯇꯨꯁꯨ ꯂꯣꯏꯅꯃꯛ ꯇꯦꯛꯊꯗꯅ ꯂꯩꯔꯦꯕ ꯍꯣꯏ ꯏꯁꯤꯡ ꯆꯥꯎꯔꯤꯉꯩ ꯀꯥꯟꯗ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯌꯦꯟꯕꯗꯨꯗꯤ ꯑꯩꯈꯣꯏ ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯁꯤꯗꯤ ꯃꯌꯥꯝꯅ ꯁꯥꯈꯤꯅꯤ ꯑꯗꯨꯁꯨ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯗꯣꯏꯅꯣꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯖꯤꯛ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯀꯅꯥꯒꯨꯝꯕꯤꯅꯁꯨ ꯍꯪꯕꯤꯔꯗꯦ ꯆꯦꯡ ꯍꯋꯥꯏ ꯌꯦꯟꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯕꯨ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯑꯅꯤꯁꯦ ꯁꯦꯝꯕꯤꯌꯣꯕ ꯀꯣꯡ ꯇꯨꯔꯦꯜꯒ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒ ꯑꯅꯤꯁꯤꯗꯪ ꯁꯦꯝꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯥꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯊꯣꯛꯇꯕꯤꯗ ꯈꯨꯠ ꯌꯥꯎꯕꯤꯌꯣꯕ ꯈꯨꯠ ꯌꯥꯎꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯉ ꯌꯦꯡꯕꯤꯌꯣꯕ ꯁꯔꯀꯥꯔꯅꯗꯤ ꯃꯇꯦꯡ ꯄꯤꯅꯤꯗꯤ ꯍꯥꯏꯔꯒ ꯃꯥꯏ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯗꯤ ꯂꯣꯏ ꯈꯣꯝꯀꯠꯈꯤꯑꯕ ꯉꯁꯤꯐꯥꯎ ꯃꯅꯨꯡꯁꯤꯗ ꯄꯥꯝꯃꯕ ꯐꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯔꯨꯕ ꯃꯇꯝꯗ ꯅꯣꯏꯒꯤꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯈꯥꯏ ꯀꯔꯝꯕ XYZꯅ ꯂꯧꯊꯣꯛꯈ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯁꯤꯃ ꯈꯪꯗꯦ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯅꯔꯤꯕꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯔꯤꯕ ꯀꯣꯡꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡ ꯅꯤꯡꯊꯤꯅ ꯁꯦꯡꯕꯤꯕ ꯑꯃꯗꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯟꯕꯤꯕ ꯑꯗꯨꯈꯛ ꯅꯠꯇꯅ ꯏꯁꯤꯡ ꯀꯪꯊꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯃꯇꯝꯗ ꯃꯌꯨꯝ ꯃꯀꯩ ꯑꯗꯨ ꯁꯦꯝꯖꯤꯟꯕ ꯁꯥꯖꯤꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯑꯗꯨ ꯃꯈꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯁꯒꯣꯜ ꯁꯦꯝ ꯁꯟꯖꯣꯏꯒꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯔꯅꯖꯤꯠ ꯕꯥꯁꯤꯈꯣꯡ ꯄꯥꯟꯊꯣꯏꯕꯤ ꯕꯖꯥꯔ ꯏꯝꯐꯥꯜ ꯏꯁ Ising ichaw hantakrabasu miyoy kayadi awaba kaya mayoknare laingaki amadi mari lainaba singi thaujal gi miteng ngaiduna lainare bor oigadawriba miyoy amagi yum hyjing pot numita ireina chenthakibadagi yum pham phawbu laitre lohongba matam kaktana yei thokre hiramsida pawda mama Imphal East District ke Kurai Kendra ke manung senba Kurai Hekru Makhongda satkiba mamang tha gi megi chechat kunthama thoida Imphal Turel Kaiba aduda Kurai Hekru Makhong Langkada punna yum mangarom ireina sen thakibadagi masa masa gi yum pham phawba ningthina masak khangdre yum kharadi ka hena amangata thokre masina mioi kya leifam leitabagi awaba mayoknare Luongada bormagi hyjing pot numita turel torban kairakpadagi masagi yumsu ireina sen thakibida yaukre masagi yumpham phawning thina khangnadre maki oinadi kangtholamada ten macha ma khallaga leiri hojik aikoina uriba yellow machugi ten ama khallaga leiri basi luongnaba sem saruraba mioi adugi yumpham dane
ꯌꯥꯝꯅ ꯋꯥꯅ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯍꯩꯖꯤꯡꯄꯣꯠꯀꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯅꯅꯕ ꯊꯝꯕ ꯑꯆꯥꯄꯣꯠꯁꯤꯡꯁꯨ ꯏꯔꯩꯅ ꯆꯦꯟꯊꯕ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯦ ꯂꯨꯍꯣꯡꯕꯗꯤ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨꯃꯈꯣꯡ ꯂꯪꯀꯥꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 60ꯔꯣꯝ ꯁꯨꯔꯕ ꯀꯩꯁꯥꯝ ꯗꯥꯏꯃꯟ ꯃꯉꯥꯡꯅ ISTV ꯅ꯭ꯌꯨꯁꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯩ ꯏꯁꯥꯃꯛꯀꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠ ꯃꯦꯒꯤ ꯇꯥꯔꯤꯛ 31 ꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7:10 ꯆꯠꯄꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯁꯤ ꯏꯁꯥꯃꯛꯀꯤ ꯌꯨꯝꯅꯤ ꯍꯧꯖꯤꯛ इसिंग इचाव तुरेन लेराइसी निंखाइरक्तना काइबदगी हजिक सिगी फिबमजे ओइदना लेरे अइसे लुहोंगदबना तारीख 2 जूनगी अदो मतम कक्तबदा यैथोकचखरे मागना मखा तारदुना हौजिक लेफम लेतबगी अवाब चावना मायोकनरे मागना ममा मपागा पुन्ना मखोय अहुम युमदा लेरंबनी मा खक्तनतना इसिंग इचाव अदुना मयुम मकई मांगन बिखरबा मदिका हेना अमंगाता थोगनख्रबसिंग असि लेंगाकी अमति मरि लेनबसिंगना अथुबा मतमदा थबक पाइखतुना मखोयगी अवाब कोखनबियु हाइना पुमनमकी पुंगनिंग सिंगसिलक्ले युमजे हजिजि अखोय उरिबोकता लेजरी ममाने पपाने अजे अखोय ससासिंगा तौरगा उरिबोकी अखोय इमागी मपाम हाइतारे मामगी मयुमदा लेरी अदुगा आइना मफमजिदा ngang लेरगा सिदा लेक चारगा लेरे हाइतारे पोचै अखोय लेकाई यामजिंग खोयगी हजिक खुदुंग थीबा तारिबा अवाबा तारिबा जिंगिगा पुल्लगा पुमिनारागा पोचै लोसन खमजनबा तौदना हजिक लेजरे मरम मदुना खोइना लेरिबा मपी मपा ओइरिबा सरकारगी माइकैदगी खोइगी मांगिबा ताइबा लेरिबा खोइगी मयाम लेमिनाइबा मयामजिगी अदगी अगी इसागी ओइबा तना मयामगी अथुबा मतमदा सरकारगी माइकैदगी आई कैनो कैहाइनी कैनो मियेंग चंगहनजनी निंगसिंगबयाई लोकल MLA L सुसिंद्रोना माकी केंद्र मनुंगदा इसिंग इचावना युम मांगन तागनख्रबसिंगीदमक्ता युम साबिगनी हाइख्रबनी हाइखिबा वाफमदो अथुबा मतमदा थबक्ता ओंथोक्तुना मखोयगी अवाबा कोखनबिनबा अवाबा तारबा मयुम मकई लेत्रबा मखोयना खौरांगना ngaihori हौखिबा नुमित खरनी असिदा मणिपुरदा नोंग ताबा लेपख्रबसु इम्फाल ईस्ट डिस्ट्रिक्ट की मफम कयादी इसिंग थुमजिनबदगी हौजिकसु मियोय कया अवाबा मायोकनरी मियोय कयाना रिलीफ कैंप ता लेनरी कोकता खुद हामनरी मरी लेनबसिंगना अहेनबा मिट्यांग चंगबा ngaina हौरी हिरमसिदा पाउदा मामा अइना हजिक लेजरिबा मफम असी अकोय इम्फाल ईस्ट डिस्ट्रिक्ट की मनुंगसना लेरिबा कैखुगी मफम अमदनी हौखिबा नुमित खरनीगी ममांगदगी हौना मणिपुरदा नोंग ताबा लेपखिबदगी इम्फाल तुरेल इरिल तुरेल न सिंगबा मरुबा तुरेल सिंगी इमाइसी हंथखिबगा लोइनना इम्फाल सिटी की अकोयबदा हाना थुमलम इसिंग सिंगसी मयेंग तागिबा तारगसु ngasi इम्फाल सिटी दगी खरा हाइदोगा लेबा थंबाल खोंग कैखु नहरुप अमसुंग मफम असवाइदा लेरिबा कोई स्कूल कॉलेज सिंग अमसुंग लनाइगी इंस्टीट्यूशन सिंग लेंगाकी इंस्टीट्यूशन यावना कोई पावर सब स्टेशन खरा इसिंग थुम खिबना मरम ओरकान मफम असिदा अइको स्कूल काबा कॉलेज अमसुंग लनाइगी थबक थरम कयादा हजिक्सी मखातान चथब यादब फियम अदु उइ अदुगो लोइनना अइकोइ मइसु फंगदबा निमित यामसिलकले असिगुम्बा फिबम असिदा अइकोइ निमित खुदिंगी सुरु नोमगा सारिबा मियोइ सिंग दुकान फमनिबा होटल तौरिबा अमसुंग तोंगान तोंगानबा मखनगी थबक मरु ओइना लौ सिंगुगी मतमदा लबुकता कुम्मगा थबक तौगदा मतम असिदा इसिंग सि थुमजलगा लैखिबसिना मरम ओरकांदा लौमी सिंगि हजिक लबुकता कुम्मगा थबक सुबा यादबगी मायोकनाबा अमसु अइकोइना उबा फंगजै असिगुम्बा फियम असिदेसिदा अइकोइ हजिक मियामना करी खली हाइबगी मतंगदा माइकै असोमदा इसिंग इचाउन अवा मायोकनबा मियामना अखोइ ISTV न्यूज़दा फोंदर वाफम मयाम पुन्ना लौमिनसे चही 30 मतुंगदगे हंदक इसिंग इचाउसिना इहान हानमनी समाइना चाउरइसे क्लब की साइड की प्लस लेकाई की साइड की हाइनिंगबा लेबा हाइबदी सरकार साइड की मतेंग पांगबुती पांगनाए DC साइड की खरा पांगनाए मोइना पिराइबा चेंग चाक चाखुम पिराइ मियामसिना फ्लड रिलीफ कैम्पदा इनमेट सिंगदा फंगनेबा चाकथुंगसे कोन्नदबा हाइतारे मी चानी चाहुमगिसे मोइना पिराइसे चेंग बोरा मरी मंगा बुदी पिराइ इसिंग इचाउना थुमिसिदी युमना खुमफु मुक थुमिनी साना थंगनबसु इखोइसे अवातपनिदा इखोइना युमदा इसिंग चाउनी हाइ खल्लगा सेंग बेग थंबा नते करी
awat apa se tha amagi ani ge hana thambana te ba ising saw ni khallaga hoji akhoi khetri ge raw ge mapi mapa oiriba MLA masamak kai khu kabui khun sida lakpiraga ai si po mating pangbi khotpi ge haiba wafam kitang phol laaga haibi adi yam penjani adubu numit manga ni suru pho ngasi po masamak lakpi wafam laina paw bo ta de khoina thaga ke ba MLA do ising isaw na koidana thalaba matam sida mana masaksu ude mawasu ta de mana sapham thokpa thabak singda amata satna leiba MLA se ekhoi yam pende mana leader oiraga ekhoi ge pawjen makhai se puraga mana honaga da bani adusu amata tawbidre yengsinga da ba mana yengsin bide tawga da ba mana tawbide sarka da mana wakat pham thokpa mapham da wakat luraga mana sembi phabi ga da ba mayam do su tawbidre ekhoi na sigamba awa ana taba matamda kendra asigi MLA lai mantri rai haina sauthok ningai amata laitre asumna handaki ising isaw asina awaba mayok naraba maikai asumda leiriba miyamna makhoni hajik thainareba khudongsa daba kaya phongdorpaga loinana asigumba khudongsa daba sing asi khara makai koknobagi damakta mailenaba lengaki authorities singna matam sana yengsin haningbagi apamba phongdokpaga loinana hajik thumleba yamlaba ising asi karma matamda hantharaga akhoi mahausagi punsida thabak toba ngamgadoribno haibasi haujimakidi haiba ngamdri ISTV pawgi damakta cameraman G Gagan Sharma drone Bepin loinana padamjariba Kumarjit Wahengbam kai Imphal East District. Landslide na maram oiduna Manipur amasung Kohima ga phaunaba National Highway 2 semjinba loiduna makha tana lambi phaunaba haukhre haire Manipur amasung Nagaland gi Kohima tariba Nagaland gi ngamkhai Kedima phaurga chaliba National Highway number 2 nong leptana chukhiba na maram oiduna Thokiba landslide na maram oiraga nongmada changdaba yadraba polam pushilakpa yadana leirakhiba lambi Manipur Legislative Assembly gi Speaker MLA TS Saitabratana Mau Kendra gi MLA Loshi Dikho anina yengsilaba matung Nagaland gi Chief Minister Nephew Rio amasung Deputy Chief Minister su oriba National Highway gi Minister in charge TR Jeliang gi matenga loinana lambi gi phibam semjinduna makatana lambi phaunabe yabagi phibam da semjile haire Speaker MLA TS Saitabratana Mau Kendra MLA Loshi Dikho Anina Naga Students Union Martyrs Park Point Tagi Kedima Kohima Paubagi kilometer nipan sangba amasung Mau dagi Chakadama Road Taraga Kohima Yauriba kilometer kunga taruk sangba matam kuina dagi semjindana lambigi phibam su yangsinki haire Lamdamasida Togliba Iranga Silosinduna ing Tapa Hanjilaknaba Quairamban Ima Kaitelgi Lairembi Lairemba Imaga Ipaga the Kurumjaduna Tony Kre Quairamban Ima Kaitel Joint Coordinating Committee for Peace Sinduna Quairamban Ima Kaitel number 1 Shidabi Imagi Sanglen the Pangtokpa Laibak Maratapna Panaba Tony Baki Thoram Aduda Kaitel Pambi Ima Sing Amade Quairamban Ima Kaitel Coordinating Committee for Peace Ki Ima Singna Sarugyake Quairamban Ima Kaitel Coordinating Committee for Peace ki convener Laishram Memana Ima Kaitel Dalaliba Ima Ipa Anigi Nungi Shaktam Ashina Kaitel Ashida Leirakibagi Haurak Longi Wari Ining Tauda Hangjarubagi Matung Ina Utra Sanglen Sana Konungi Maiba Hanba Samjet Sabam Kondumna Takpirakpagi Matung Ina Ining Tau Khagembana Panba Matam Krista Kumja Lising Amaga Chamanga Marbutra Taretagi Lising Amaga Chatruk Yankaiga Nitoy Kaitel Asi Shemgat Pahorakpa Matamdagi Leraklaba Nung Asi Chandrakriti Ningtaugi Matamda Kaitel Dagi Puklaga Ganglagi Nong Shabagi Laipamda Yung Lubada Laibak Chak Tangba Toktuna Awaba Tarakpadagi Quairamban Sana Kaitelda Amuk Hana Puraktuna Tauni Jabadagi Laibaki Awaba Koktuna Laibak Marat Tapna Nungai Yaipaba Oiki Haina Takpirakpadagi Tauni Baki Thoram Asi Pangtokpani Ima Kaitel Dadi Chingtam Lining Laisolgi Kenabalaite Lamdamasida Lairiba Macha Oiriba Aikoi Miamgini Pumnamaki Mama Mapa Oiriba Ima Kaitelgi Palem Pantau Anida Niraga Katlaga Kuram Jabani Maira Katuna
Kurum Palem Pantona Pelabadi, Macha Manai Oiba, Lamdam Asiki Miam, Nungai Gadabana, Ima Ipa Anida Kurum Jaraka, Tangdu Laitaba, Laibak Marat Tapna Panba Pinabiu Haina, Taunibaki Toram Pantopani Haike. Matamamada, Chandrakiti Maharaj na Pururaga Yadabada, Kadienda, Pusan Gibbon, Nuaina Panba, Dumaina, Hosekamu. Palem patona koi puna mapong tang kon biraga ing chingna nunga yabi marang kaina palhan biu haidana koi Manipur da lai diba jati bijati khaidana praja khuding mangna nupi angang naha ahal khaidana puna mangna niminaraga leiba ga se amutang di ingna parminarsi mai pada thongni mirasi haiba wakhal lonsi dai koi puna mangna ngasi joint quarantine committee fourth piece na khwarman ima kai thena hona jabani kanamta dagi credit longna na ba du longna na ba natte lai khurum jabani Manipur ki MLA Singna Pangliba Khudong Chaba Singh Kari Karino Haina Manipur Legislative Assembly Secretariat People's Progressive Alliance Manipur na Hangbada Paukum Piraktre Haina Imagi Mera ki President na Paumi Singh da Phongdokre Imagi Mera amadi atopa lup taraga taruk na pullaga semba People's Progressive Alliance Manipur na Assembly Secretariat Hauzik Manipur Thugai na Bokhnariba Kuki MLA Tara Yauna MLA Yankai ka Mapal na Lauriba Khudong Chaba Singh Kari Karino Haibi Haina demand Taukiba Piraktabadagi, Bibi never changsilak Bakongjanga Mari Lena, Wapam Kaya Pondoraki. Hiramsida Powder Mama. Labor Mafam was a Tamil Bunda Labor Manipur Legislative Assembly Secretary Mamani. I will office a CSC People's Progressive Alliance and a Kanava Mayamna Imagi Maira Hina Assembly Matok Hadana Matam Queen demand or Liba Loop a Siga, Lona Atopa Loop Taratro Colonna Punzalaga Semba Alliance Asina Huzuzik Manipur Lady MLA Yankimapan Amadi Lake Drabanina MLA Yankimapan MLA Amagi Tahi Amada Pangam to pumping as low ribra, low dabra, high view had no officiancing the high keeper, Amadi Ta Magi Manung the PB, you had no high keeper Wapam Adu, Pirakta but the gig and CS Kongan Changheli, Haribel loop a sigi, Makai the gig Kari Pondroke have the man Tamjake. President will give Matamda, Angang Mange, President will give Matamda, no make up sale, President will give Matamda, free movement and allowed to give a tangi, Pangi to Chapanga Magtare, President will give Mataktamu, State Kigari, Maniput had and a toe Hypala Abanina, Adu Mandula di, any Anova Mamutoraga, Ransit Oraga di Pagadam in the Kanbaneba. Adu sumoi tau da na mai kendra gi oina sum tau na leire adu wabadi yung ising chau na kaya maware hana gi economy down oi leire loi mak to oi leire adu moina di simam se panga ka chari asona tala iba tara demand tau ri bu sumoi chu chari adu tari kari to gadam no haiba se khoi myam su praja gi khana ba matam ma yorok panina sugumba isada directly evidence ma document leire ga di wari watai praja bu gyan ta han bo ro amma bu ro loi mak ti yai dana ko adu gi step ta khoi changjan bane ba assembly haiba sidi ta seng na mandira mani masida leire ba office bear ko di mak tu di nutrient oina lai ba ki ta makhala Tabak Toga Ngataneba. Adu Moigi, Lady Assembly da Changiba Moigi, Office Biasing se, my Magi Matam Dugi, Speaker Oikibasing Duna, my Kudong Java Loraga, Hapkiba, Post Oina Taureba, Huziti, Kaigina, Protocol Kangreba Moise, Protocol Kampata, Sigi Pose, right near Pibam Tokman, last day the Assembly da Tarakaneba. Huzi Moy suspended Haraga Sumo House, the Chandragasu, Moigi Hall, Chobalinary, Adu the Canada and Konada and Moisitana Minago, Kento Dre, Moy Sena Dum Drama Sanaleba. Adu Tadi, Moisumana, some Pangagan, wine to Podia Tabanina, Suguma Mams Prazada, Adu de quick decide to see, Lady Mams dissolved to Holaga, Assembly dissolved to Holaga, Achumbagi, Weda, Atopa, a fresh election, a matter of Peggy, Loma Kanaba Mato Tidana, Aduki Matang, the Queen of Lapaneba, the saying the Labaki Kanba, Amata Yaudra say, Lasi Imagi Mairana, PPN, and Lakmine, my bell Punamans, Hidis in the Aduna, Aquazi, Prazamiana Togo, Assembly that come Kamana Nitinium, the Tabato Riga say, Masi quite a man pointy, Ate departments in the Susi 54 departments, the ladies, Masiki Loitorpong at and Sidaki Bajang at any Loitolese. Aduna see when the Tizen Bamatai, Assembly Pazana function on Bamatai, States was Antile and Gatadi, Assembly rent on by say, Amtina Aruba Tabakni, Imagi Maira Amadi Atopa Loop Taratro Colonna People's Progressive Alliance Taliba Demandi. Hoi lady ba mihut sing sina mihut amagi mathau adu tobi havni ago MLA oraga assembly da changning draba MLA oraga assembly masing chuna thamhok dabadagi ngasidi akhoi pr laktana laiba asida awaba kya thenari base MLA amagi mathau tobi havni MLA amo oraga JCB thoraga lakpi ba natragana MLA amo oraga sieng bora amo purga sieng yelabadu natte makhoi di akhoi gi laiba asigi karamna chatkani habdu thorang thoksin du pakhat pi haiba demand sigal loina changsan mini hana juma khata na phondorali Nanau Tangolina Pogam Living Togon Sanas of Mitay, SMB Secretary, ISTV News.
World Environment Day की सरुक अमा ओइना Republican Party of India RPI अथवा लेगी State Committee, RPI Manipur State Youth Committee अमसुंग RPI Delhi Youth Wing पुन्ना खुशम नदुना उचारा कया थाखरे मणिपुर की उमंग वामंग योखटपा इसिंग नुंगसित फनबा अमसुंग मणिपुर दा तोइना थोक्लिबे इसिंग इचाव की फिबम असि कन्नबगी पांदमदा पांगैदा ngasi चथकिबा उथाबगी थौरम अदुदा महै पानबा उपाल पुन्ना यांखैरोम थाकी Idul Juhana lakpada Manipur Pradesh Congress Committee ki President Kaisham Megachandrana yaipa paujal pirakli. Senglaba Idul Juhana lakpaga iroinana Manipur da santi leiba tangdu leitana ingna chikna henna chaukhatpa hana sunaba yaudaba nungsi chanaba amade nungai yaipana leiba Manipur ama oinanaba ishorna pibirakpa oisanu hairi. Idul Adana lakpada MLA Kongkham Robindrona yaipa paujal pirakle Islam lining chatpa singda kumai asina lakpada khundaminariba singi marakta amata oiba nungsi chanana himinaba amasung chaukhatpa pinabiba oirasanu hairi. Hayeng pangthokadoriba mitei bangal Islam lining chatpa singe Idul Adana lakpada maroina Islam lining chatpa singda Manipur Federal Organization ki President Boboi Korimayumna yaipa paujal piri numit asina lakpada lamdamasida yellow puruk khudingi marakta matam kaya gi mamangdaki nungsi chanana laiminarakliba amuka saruk kaya hena nungsi chanaba oirasanu haina alagi mapamda dua taure hauzik lamdamasida achauba safu ama oina yellow mi singi mapamda pirakliba khudakta lepiyu Manipur yellow puruk khudimangna aikhoi ima amatagi machani haiba Manipur asibu thamoi sengna nungsi si haibasi tauthorokpa thabak sing khaktana khangani masimak miyamgi mapamda utlasi Idul Adha gi numit asida aikhoi khudimak alagi mapamda matam chana aikhoi khudimak pangthokpa ngamhaliba oirasanu hairi. Hayeng pangthokadaba Musalman singi senglaba kumai Idul Juhana lakpada National Award Wangkhem Sobhana yaipa paujal pibaga loinana Gumbi SC ki manungda leiba Borayangbi Saiton amade Laitan Pokpi ki yumthong khudingda achamba khudol pot pikre Team of Wangkhem Sobhana ngasi lamdam aduki maulubi Imam Marueba Luchingba Singh amade miyamga loinana tongan ba mafam singda punduna amade yum singda changduna polam sing adu khusinake Idul Juhaga mari lenana Wangkhem Sobhana Musalman lining chatpa singi senglaba kumayasina lakpada Manipurda khundaminariba yellow puru khudimak dharmagi khenaba thamdana nungsi chanana nungai yaipana anayak yaudana himinaba oirasanu haire Amaromda kumayasina lakpada dharmagi khenaba thamdana aikhoi masel amatani haibagi wakalonda ithaidagi social activist Wangkhem Sobhana angamba khudol pot pirakpada khunja singna thagatpa phongdokpaga loinana tauruba khudingmakta mai pakpa oirasanu haina yaipa mangol piki Laiba Idul Adha asida kumi kendrada kundariba Muslim sing Warayangbi Saiton Muslim awang laikai aduga laitan pupida leiba Muslim sing asida aina id asigi oina ngamjaba kudon pot khara tamjabani Kokomina ichauna soalaba singda mating pangbagi thabak makha chathari ngasi Kokomi gi convener amade women wing gi convener na luchingduna khurai hegru makhong lanka gi impal turel torban kaibadagi mang takraba myoi chamago kunthra rongi tangai phadaba siznagadaba polam sing pukham tengkot sandal kangkhan achapot sapon khongup amadi ising bottle na chingba sing mateng pangkhe lenga ki maikai dagi mari leinaba singna yengsin bidre supnage relief at oina chengchak khara relief camp ta pirambadi lei haina hairakpadagi Kokomi gi convener na Imphal East ki DC da pau phauduna athubada miteng changbiduna khudaki oiba leifam amade tangai phadaba polam sing pibinaba phone gi khuthangda wari sanake Makata na Kokomi gi survey report ki matungina ngasi anganba ayuktagi hauduna basikong panthoibi relief camp amade akoibagi camp ka pullaga apunba imung chamaga yankhai manga
Kongba Irongda Imung Chamaga Yankai, Kurai Chingangbam Laikai de Imung Taragamari, Soibam Laikai Citizen Club ki Kuthangda Myoi Humpu, Kongpal Social Development Organization Kam Youth Center ki Kuthangda Imung Yankai, Kongpal Khaidem Laikai da Apunba Imung Yankai Gataruk, Kongpal Iran Pom Tongkongda Imung Tara, Thambal Kongi Oina Imung Humbudra, Uchekonda Nipugataruk, Uchekon Naharol Lamyan Club ki Imung Kun, Kongpal Kongkham Makhalaikai ki Imung Taragamathoi, Uchekon Social Youth Unity Club ki Oina Imung Nipugataruk, ISBT Dulaland gi Relief Camp ta Tribal Imung Taragamanga da Mating Pangkre Haire. Wangkai da Imung Kunga Mathoi amade ising tanker na Laikai gi miyam da thaknanaba ising pihanke. Relief Camp sing asida ichauna sohdraba miyam nasu Mating Pangbinaba Kokomina appeal tauri amade Mari Lainaba singnasu Afaba thaknaba ising Kankal Medical Aid na chingba polam sing ka hena soolaba mafam singda yohannabagi akannaba thaurang taubiba tangai fadre haire. Kokomina makhatana Mating Pangbagi thabak chathakigani amade medical camp sing pangthoktuna laina laichat singdagi ngakthoknanaba thabak sing lokhatkigani haire. Disaster management amadi concerned district administration gi responsible officer ama pobo mafam asida survey to bola amdabase masimadi akoi ngai relief ki camp ta cheng hawai khara piram badu di akoi piram me haire adu mafam asida leiriba pibam si masana urakanda mathau taba madu gi survey report ama akoina athubada mafam asi redevelop tawna bagi initiative lohon badu yam tangai phade yung kai mi sina department da form me laga thajalo habadu madu tabada yamna mamamani onna boina thoi aduna atopa ising thumba jaga singi yung kai shok singi sing thumba jaga singi tawjakhraga maina yung kai pura kokthokhraba mafam sida leiriba mi singa sina mo formel laga dc da la thajan bai ba se mioi bagi minungsi yaudaba mioi bagi magi humanitarian noiba respect to district administration da mami ta da bagi mami ta ki dore ana madu mo policy thokna bai da makta tangai phodana nong nini si manung da hayeng phobada koi bari lenaba department gi official sing di la kanda mafam asigi chap chaba magi stock report ama lobira kanda madu concerned authority da thamakanda athubada masi priority basis ta tabok paikhananaba yung kai singa si saba hongnanaba punama se athuba thau paikhat piwa iduna kokomi gi maikai degi yam seriously koi district administration ni mafam da thamjari Hoji paugi marathana tembe bre matang luminasi. I gaming Ahibam Kumar Singh NEET UG 2022 exam da Manipuri gi oina state topper oiraki and I am a very proud student of Comet Coaching Institute. Bright Career Hostel cum Tutorial Center for Class 11 and 12, Ghari Awang Lekai, Imphal. Hostel asida Class 11 amadi 12 mahiroi singi kudong chaba piri. Hostel asi Harvard, Comet, Messi, Extra Age, HRD, Imphal Valley singi akoi with the labor hostel amani. Contact the wheel. Bright Career Hostel cum Tutorial Center. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damuktadi kari section thorang lo birib. Novocam Health Care gi original Lipsa 5G na adongi liver buswan badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novocam Healthcare na sajaba original Lipsep 5G ahum lawbada coffee cup ama free da hapchari.
ब्रेक की मतुंगदा मुकन्ना तराम नोकचरी मकाताबा पाउदा हंदकी इसिंग इचाव सिदा अवाबा तारबा शिशियन फोरम लिसिंग मचमापल मरबुद्रा तरुक लिसिंग मचमापल मरबुद्रा निपान बैच के एलुमनाई मेंबर सिंगदा फोरम असिगी हौजिक हौजिक थौपुरबा एजुकेटिव कमिटीना नोमगी तंगाई फदना चंगबा चाना थकनबा पोलम सिंग मतेंग पांगबा हौख्रे ngasi ahoba numita खुराई अमसुंग थंबालखोंग एरियादा लेबा अवाबा मायोकनरिबा एलुमनाई मेंबर सिंगदा तेंगबांग पोलम सिंग येंथोकबा हौखे हंदकी इचाव सिदा शिशियन फोरम की एलुमनाई मेंबर पुन्ना तरागा हुंदोइरोम अवाबा मायोकनरे ngasi येंथोकिबा तेंगबांग पोलम सिंगी मनुंगदा चेंग इसिंग बोतल ब्लीचिंग पाउडर कैंडल हवाई अचाथाव आलू तिलौ नचिंगबा यावरी हयेंग सुमखा ताना वालहौरिबा इचावगी अवाबा मायोकनरिबा एलुमनाई मेंबर सिंगदा तेंगबांग पोलम सिंग येंथोखिगन हाइरे ngasi तेंगबांग खोंगचत अदुदा शिशियन फोरम गे हौजिक हौजिक एजुकेटिव की थौपुरिबा मेंबर सिंगना सरुक याखि Sangai Trust Foundation amadi Chanu Nawa Tengbang Luka Puna Kushamnaduna Gongba Nongthombam Lekaida Imalay Merel Women Welfare Association run Tauba Nupi Singtagi Oiba Home the Leramba Ijau Asina Leiba Yadaduna Housing na Kuman Lampak Youth Hostel the Hangba Relief Camta Jangjapam Lauduna Lady Basida Leave No One Behind Haibatimda Nomagi Oiba Pre Health Camp Amapang Tokre Hanagi Medicine ki Professor Dr. Begabati ki Luching Makata Pangtokiba Medical Camp aduda hidak langtak singsu lemna yenthokhi handak manipur da thogliba ichawasina maram oiraga kham thengna waraba singda KIYGO kumbina angamba tengbang tawkhre marwaina ichawasina ka hena sohlaba Imphal East ki mafam sinba thungna su mateng pangki इचावसिदा अरामबाई तेंगोलोई सिंग लैरमद्रबदे हेन खुदोंग थिबा कया नंगलंबा सुयाई अदुबो अरामबाई तेंगोल की अपुनबगी पांगल थौनातना अवाबा तारबा मियामबो असो अपन याहोंदना कनबिरकपा सिगिदमक्ता KIYDO कुंबीना अवांगबा थाक्ता इकाई खुमनबा उतले अमदी सपोर्ट तौरे एटी यूनिट सुनबा पीबा ngamdragasu General Headquarter the Laiba Eti ki Tengoloi Singh, Bisnupur QRT Amadi Eti Kumbi Unit Tasu Angamamateng Panke. Kumbi ki Miam Namadi KIYDO Kumbi ki Thomi Singi Apunba contribution Amadi Taunatana Awabataraba Irecha Singi Mateng Asi Taubangambani, Makatana Awabataraba Irecha Kayagi Mateng Su Choktabalaitana Panki Gani Haina, KIYDO Kumbi ki General Secretary Nomaitem Sankarna Haidi. All Manipur United Clubs Organization Amuko Amadi Manipuri Students Federation MSF ki apunba rescue team na Amuko gi office ta ahing yarektuna flood affected people singbo humanitarian assistance piba asida penduna thangmai ban sinam lekai dalaiba wahengbam Lakshmi Kanta LB Steel House na Amuko gi office ta laktuna cheng hawai amadi thauna chingba tengbang kre volunteers sing mayum makai thadok laga miam gi mateng gi damak ahing yarektuna angamba mateng pangliba amadi makata na thorakadaba sing mayoknana ba sem saduna leiriba Thomi Singbo ana ayek yaudana mapung phana miyam gi mateng pangba ngamba oibiu haire mateng panglamba gi damak amuko amadi MSF ki makai dagi su thagat pa phongdorakli Handaki Chawasida Chentharakpa plastic bottle na ethai virus ki panduna leiriba sing Lauthokpagi thabak tauriba singda desam gi thomi yankhairom na chattuna mateng pangkhre plastic bottle kaya na ethai virus da panduna leiriba adu ngarangdagi hauna tongan ba look ki thomi singna khungat pagi thabak chathaduna lakibadu desam gi president Mayengbam Somerjit Maitei na luchingduna thomi yankhaina mateng pangkhibane desam gi president M Somerjit Maitei na Aikoina sizinariba plastic asi sizinaba loiraga mafam chana khundok tabana turel da thadarak padage ethai virus da machine yaudrabadi lokat pangam loidabagi thakta paisinduna leiriba se World Environment Day ga mari leinana plastic bottle sing asi khundok pane lamdamasigi miyamna plastic sizinarba matungda mafam chana thambiu haike Jun ki tang manga World Environment Day numisida mafam masida plastic waste mayam ama paisarga leire haiba masi lokhok bada miyam puni thok yam si haiba apilama thai gi mafam masida leire miyam gi apilam lakpagi desam su bunda ni tahi gi World Environment Day ga mari leinana simba program si laaga mafam sida koi tawni miyam su koi plastic waste mayam se phadana manage tongna ba
ꯑꯁꯤꯒꯨꯝꯂꯕ 2025ꯒꯤ ꯋꯥꯔꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯗꯦ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯄꯤꯔꯤꯕ ꯊꯤꯝꯁꯤꯡ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ. Former Upadhyakshya Khetri Tamana Ichauna Awaba Taraba Khetrigao SCG Kongpal Chanam Lekai Kongpal Nauroibem Lekai Kongpal Laishram Lekai Amadi Kongbal Laishram Lekai Amadi Thambal Kong Tongkong the Ladiba Relief Camp Ta Mating Pankre Loinana Tongan Ba Kongpal Gi Local Club Sing the Su Mating Panki Hairi Ichauna Awaba Mayok Naraba Singidama Kudaki Oina Arambai Tengolo Singna Lokiba Todang Kayabu Ikai Kumnaba Amade Pung Togat Pa Oina Diamond TV Amadi Wahong Radio Na Arambai Tengol Giluching Purel Korongan Bakumanda Sel Oina Lupali Singyangkai Amade Jana Taknaba Polam Yauna Tengbang Pikre Haide Ichawa sida awaba nanglaba tongan ba relief camp singda leiriba imung singda ABVP Manipurna nongmada changba chana thaknaba polam sing mating pangkre Imphal Eastki akoibada leiba tongan ba ichawna solaba mafam singda tangai phadaba chana thaknaba amadi isingna chingba polam sing adu ABVP gi maruoiba thaupuba sing amadi volunteer singna yanthokibani ABVP na makhatana su mating pangkhigani haina ABVP Manipur State Secretary Gautam Philemna phongdorakli Shiko plastic ki leptana chatharpa plastic mafam chadana chairamba lokhatpagi marifumari suba sinthagi saruk ama oina World Environment Day ga mari leinana National Highway 102 Khongjom Papal gi nagyatta taba plastic sing lokhatpaga loinana Khongjom War Memorial Complex ta su uchara kaya thakre Tharonga mari leinana Shiko plastic ki founder Biswarjit na Miyamna numit khuding ki Environment Day asi nomagi manung da pung amatang oirabasu mipung khuding na Shiko plastic na tauriba asigum taurabadi climate change da ahongba kaya lakliba se laina thingba ngamgani phongdoke na ngasi asi akoi Shiko plastic ki day 84 asi akoi World Environment Day plastic pollution oidabaga mari lena tawjabani miyam du support of you lepna jasajage plastic pollution oidaba plastic akoi mahum chana sinaba kunayama irimdama oimnese abu thamjage Manipur Tampaki Mafam Kayada Ising Ichaugi Awaba Kaya Mayok Naringai Cherakta Jun Amagi Nungthildagi Thiba Khangdana Laklaga Jungi Chaichat Ahumda Sekmai Esigi Manung Chana Laiba Hairang Khongnung Abulok Turelda Asiba Hakjang Oina Phangkiba Takhelambam Ibot Chawbagi Laren Kabi Mamang Lekai da Laiba Yumda Chatuna ngasi Like Minded Group LMG Manipur gi Thomi Singna Nomada Changdaba Yadraba Polam Sing Amadi Shelgi Tengbang Pikre Khongchat aduda group asigi secretary Ajit Chorokhaibam finance secretary Kunjeswar Mangsatabam amadi maruoiba mioi kyana saruk yake Handak thoki ba ising ichawna maram oiraga ising thumjinduna mapung phana mathau tawba yadana leiramba Janims Hospital gi mafam singda Fire Service ke Director Masa yauna yengsilaga Janims Authority singa pau phaunaraba matung mahusagum hospital asi mathau tawba yanaba Fire Service Department ki mioi kuntrana semba tim amana sitok sengdokpa ki thabak ngasi ayuki pung mapal Nipal Makai Tabadagi Chathakre. Sis Sengdopaki Tabak Aduda Fire Service ki Matamga Chunaba Kusukulai Singsu Siznaki. Hauzik Sanabagi Pawamu Pijari. Ngasi Sanabagi Pauda Moscow Wushu Star Championship ngasi loishin kre Indiana gold mapal yauna puna medal kungatare laure. Thasi ki tang amadagi taret phawba Russia ki Moscow da chathariba Moscow Wushu Star Championship ngasi loishin kre pangthokiba championship asida India ki sanaroi amadi official puna humbudrana saruk yakibada gold mapan silver taraga mathoi bronze taret puna medal kungatare laukibani India ki team da Manipur da ki sanglakpam Chaubina luchingba sanaroi taraka humdo yauna puna Manipur da ki sanaroi kungani pan saruk yakibada gold taruk silver taruk bronze mari puna medal taraka taruk lauke Muay Thai Association of India ki meeting makada Haryana Muay Thai Association na sinduna thasi ki mapandagi taragamari phawba MD University Rohtak ta pangthokadaba taruk suba
UMAI National Muay Thai Championship ta saruk yanaba Muay Thai Association of Manipur ge tongan ba chahi kangluki nupa macha amadi nupi macha sanaroi nipugani thoi official mari punamioi nipuga taruk khankhre ayekpam sankarna team manager amadi head coach sapam lamyanba laishram vidyachandra amadi yansenbam sibjitna assistant coach oina Manipur gi team luchingani Telangana gi Hussain Sagar Lake Hyderabad ta Telangana Water Sports Academy na yumbu oiduna haukiba me kungatareta gi kuntaga mathoi phawba pangthokiba kungataruk suba sub junior national rowing championship ta sub junior women singles scull category da Karang ithatagi Karang maning lekai da leiba Haisnam inaubi ki machanupi Swevia Haisnam na bronze medal lorokpada taramna opagi thoram ngasi political activist Dr. Haubijam Gita Jain gi Karang namlonda leiba yumda Kimba Karang Kido Karang World Member A B amasung C amadi apunba mera pai B Karang loinana tongan ba local leaders sing yauna pangthokre Kidogi President Salam Kheda Maitei amadi political activist Dr. Haubijam Gita Jena Karang ithatagi national ki thakta mingchat purakpada nungaiba phongtokpaga loinana matungda asigumba sanaroi singbu hena pungning thaugatnaba akanaba taurang paikhatlagani haiki Hoziloislakpada maroiba pau amukana pijari State Dam Safety Organization na mathau taurudaba amadi flood control na paikhat kadaba thabaki bahutta office maintenance ta sijinna thokpana handaki chawsi thon kipra haibagi jingnaba leire haide Ijaw mayok na duna relief camp ta leiriba sing amadi ising hanthakiduna mayumda changlaba sing kaya khudong chadaba mayok na re haire Jingning Haibadagi Manipur amasung Kohima Paunaramdaba National Highway number 2 Samjinba loiduna makha tana lambi pauna bahaukhre haire Amadi lamdam sida thokribe irang solution duna ing tapahanjilaknaba khwairamban ima kaithelgi lairemba ima ipagada thongikre Ngasigi oinadi ISTV na pijaba pau matang salujare ning tabiri basing mo mukana